Kumja sigi hiyangai thana lakpada mabung mawpwa palem pantho oiba singi thamoi de leiriba nungsibegi achetpe maribu hena chetsinba amo ohenlagi matagum lakle ningol oibi singi amatangairaba hiyangai gi nini panba ningol Chakouba Ningol oibisingna make semjaba mabung mawpa oibisingna ningol oibising damak khudol pot kaya langjaba harau tayambana thallaba hiyangai gi nini panba ningol Chakouba ni adubu handak kumja sigi oinadi machal mache mabung mawpa mama mapa oibisinga harau tayamna chamin thakminaduna punsigi awanungai kaya pukmen pawmeinabagi tanja adu fanglaroi khallubada masek mangal yaudraba pukning nungsiba hiyangai gi nini panba ningol Chakouba ama oirani haibada haiman bathokloi Iramdamgi mafam kayadagi lanjenaраklaba iraichasing relief campta changjafam tanduna leiriba kumhai asina lakpada makhoina phauramgadaba pukning nungsiramgadaba pumnamak aikhoi khudingmaki thamoidasu phaudaba nate Imalai bagna awaba chaitheng kaya mayuknaduna mamittagi mapi taduna leiraba tangkak asida iraichasing punsinaduna amana amabu mateng pangnaba akhoi masel amatani hairiba wakhalon asina mangda thamduna Laijaba khara puthokduna saminariba thakminariba asisu iraicha ichinawsing amatoina punsilakpagi mami tari masimakna kumja asigi oina kumai asigi oinadi chapchaba wahanthok oiduna mapung phahangani khali handak chahigi oinadi kumhai asi mapung phana pangthokpa ngamhaudrabasu lakliba chahi kumon asidadi lanjenaduna leiriba ichinnaw pumnamaksu isa isagi yumda hanjinduna amukka hanna iramdam asida harau nungaiba nungsi chanana leibagi saktamadu halakpa oirasanu haina mapumagi maphamda nijabaga loinana handak chahigi oinadi ningol Chakouba asi pangthokpa natraga pangthoktaba adu thamkhraga Impact TV na punamaku khurumjari amadi Ningol Chakoubagi yaipa paujal pijari